ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯕꯨ ꯀꯪꯂꯩ ꯄꯨꯋꯥꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝꯅ ꯑꯄꯪꯕ ꯅꯆꯥꯅꯤ ꯅꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯑꯃꯁꯨꯡ ꯁꯦꯝꯗꯣꯛꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯕꯤꯌꯨ꯫ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯎꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝ ꯂꯥꯟꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯕꯤ ꯅꯨꯄꯤ ꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯎ꯫ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯁꯤ ꯖꯅꯋꯥꯔꯤ 26ꯀꯤ 1915ꯗ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯨꯡꯀꯥꯎ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯄꯣꯛꯈꯤ꯫ ꯒꯥꯏꯗꯦꯟꯂꯤꯎ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎ 9ꯒꯤ ꯃꯅꯨꯡꯗ 5 ꯁꯨꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯂꯣꯊꯣꯅꯥꯡ ꯄꯥꯃꯩ ꯀꯧꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯀꯥꯆꯤꯛꯂꯦꯟꯂꯤꯎ ꯄꯥꯃꯩ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯒꯥꯏꯗꯦꯟꯂꯤꯎ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯕ ꯐꯪꯂꯛꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯕꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 19 ꯍꯦꯛ ꯁꯨꯕꯒ 1927ꯗ ꯍꯥꯏꯄꯣ ꯖꯥꯗꯣꯅꯥꯡꯒꯤ ꯃꯈꯥꯗ ꯂꯥꯏꯅꯤꯡꯒꯤ ꯏꯍꯧꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯑꯃꯁꯨꯡ ꯖꯥꯗꯣꯅꯥꯡꯒꯤ ꯇꯨꯡ ꯏꯟꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡꯒꯤ ꯏꯍꯧ ꯑꯁꯤꯕꯨ ꯍꯦꯔꯥꯀꯥ ꯃꯨꯚꯃꯦꯟ ꯍꯥꯏꯅ ꯄꯨꯋꯥꯔꯤꯒꯤ ꯂꯥꯇꯝꯗ ꯃꯌꯦꯛ ꯂꯥꯅ ꯉꯁꯤꯁꯨ ꯂꯩꯔꯤ꯫ ꯃꯌꯥꯝ ꯍꯦꯔꯥꯀꯥ ꯃꯨꯚꯃꯦꯟꯒꯤ ꯃꯇꯥꯡꯗ ꯃꯇꯦꯛ ꯈꯔ ꯋꯥꯔꯤ ꯑꯣꯏꯅ ꯊꯝꯖꯒꯦ꯫ ꯍꯦꯔꯥꯀꯥ ꯃꯨꯚꯃꯦꯟ ꯍꯥꯏꯔꯤꯕ ꯏꯍꯧ ꯑꯁꯤ ꯖꯥꯗꯣꯅꯥꯡꯅ 1920ꯗ ꯍꯧꯗꯣꯛꯂꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯂꯣꯏꯂꯝ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯕ꯭ꯔꯤꯇꯤꯁꯅ ꯆꯤꯡꯒꯤ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯃꯤꯔꯝꯒꯤ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯆꯠꯅꯕꯤꯕꯨ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯕꯨ ꯖꯥꯗꯣꯅꯥꯡꯅ ꯃꯗꯨꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯈꯤꯕ ꯂꯥꯏꯅꯤꯡꯒꯤ ꯏꯍꯧꯅꯤ꯫ ꯖꯥꯗꯣꯅꯥꯡ ꯑꯃꯗꯤ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯎ ꯃꯈꯣꯏ ꯑꯅꯤ ꯄꯥꯗꯨꯅ ꯃꯐꯝ ꯃꯐꯝ ꯆꯠꯇꯨꯅ ꯇꯤꯡꯀꯥꯎ ꯔꯋꯪ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯊꯥꯖꯕ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯃꯈꯣꯏꯕꯨ ꯈꯪꯅꯗꯕ ꯃꯤ ꯑꯃꯇ ꯂꯩꯔꯛꯇꯔꯦ꯫ ꯖꯥꯗꯣꯅꯥꯡ ꯑꯃꯗꯤ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯎ ꯑꯅꯤꯕꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯁꯥꯃꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯥꯏꯑꯣꯜꯂꯛꯄꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯝꯃꯤ, ꯂꯥꯏꯒꯨꯝꯅ ꯂꯥꯠꯅꯔꯝꯃꯤ꯫ ꯖꯥꯗꯣꯅꯥꯡ ꯑꯃꯗꯤ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯎꯒꯤ ꯃꯁꯥꯗ ꯃꯔꯩꯄꯥꯛ ꯅꯨꯡꯁꯤꯕ, ꯃꯁꯥꯒꯤ ꯁꯛꯇꯝ ꯉꯥꯛꯄ ꯄꯥꯝꯖꯕ, ꯆꯠꯅꯂꯣꯟ ꯁꯤꯡꯂꯤꯗ ꯂꯨ ꯇꯣꯡꯗ ꯅꯤꯡꯇꯝꯕꯒꯤ ꯏꯔꯤꯛ ꯏꯔꯤꯛꯏꯍꯨꯜ ꯌꯥꯎꯔꯒ ꯂꯥꯛꯂꯕ ꯑꯊꯧꯕ ꯂꯨꯆꯤꯡꯄꯨꯔꯦꯜ ꯉꯥꯛꯇꯅꯤ꯫ ꯖꯥꯗꯣꯅꯥꯡ ꯑꯃꯗꯤ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯎ ꯑꯅꯤꯅ ꯂꯥꯏꯅꯤꯡꯒꯤ ꯏꯍꯧ ꯍꯧꯔꯝꯕꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯏꯍꯧꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯄꯨꯋꯥꯔꯤꯒꯤ ꯂꯥꯇꯝꯗ ꯖꯂꯤꯌꯥꯔꯣꯡ ꯃꯨꯚꯃꯦꯟ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯃꯦꯟ ꯑꯁꯤ ꯀꯔꯤꯗꯒꯤ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯕ꯭ꯔꯤꯇꯤꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯝꯖꯔꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯅꯝꯐꯨꯗ ꯃꯤꯅꯥꯏꯒꯨꯝꯅ ꯊꯕꯛ ꯁꯨꯍꯟꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗꯒꯤ ꯀꯥ ꯍꯦꯟꯕ ꯇꯦꯛꯁꯦꯁꯁꯤꯡ ꯈꯣꯝꯒꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯖꯥꯗꯣꯅꯥꯡ ꯑꯃꯁꯨꯡ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯎ ꯑꯅꯤꯅ ꯏꯍꯧ ꯍꯧꯔꯨꯕꯗꯒꯤ ꯃꯤꯔꯣꯠ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯈꯤꯗꯦ꯫ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯕ꯭ꯔꯤꯇꯤꯁ ꯇꯥꯟꯊꯣꯛꯈꯤꯅꯕ ꯖꯥꯗꯣꯅꯥꯡꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯒꯣꯔꯤꯂꯥ ꯂꯥꯟꯃꯤ 500 ꯁꯦꯝꯒꯠꯇꯨꯅ ꯂꯥꯟꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ 19 ꯖꯅꯋꯥꯔꯤ 1931ꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯖꯥꯗꯣꯅꯥꯡꯒꯤ ꯃꯇꯥꯡꯗ ꯑꯔꯣꯟꯕ ꯄꯥꯎ ꯑꯃ ꯐꯪꯂꯝꯃꯤ ꯃꯗꯨꯗꯤ ꯖꯥꯗꯣꯅꯥꯡꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯧꯔꯦ ꯍꯥꯏꯕ ꯃꯥꯡꯖꯧꯅꯅ ꯈꯪꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯔꯝꯅ ꯖꯥꯗꯣꯅꯥꯡꯅ ꯂꯥꯟꯗꯥꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ 1931ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯗꯦꯠ 19ꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯁꯤꯜꯆꯔꯒꯤ ꯖꯦꯜꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ 13 ꯖꯨꯟ 1831ꯗ ꯖꯥꯗꯣꯅꯥꯡꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ 29 ꯑꯥꯒꯁ 1931ꯗ ꯏꯝꯐꯥꯜ ꯖꯦꯜꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯖꯥꯗꯣꯅꯥꯡꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯑꯣꯏꯈꯤ꯫ ꯑꯊꯧꯕ ꯍꯥꯏꯄꯣ ꯖꯥꯗꯣꯅꯥꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯃꯃꯤꯡ ꯁꯛ ꯁꯣꯟꯗꯨꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯆꯤꯔꯕ ꯃꯇꯝꯁꯤꯗ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯝꯗ ꯂꯩꯈ꯭ꯔꯕ ꯃꯩꯇꯩꯁꯤꯡꯕꯨ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯝꯒꯅꯤ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯊꯛꯇ ꯑꯄꯨꯟꯕ ꯑꯣꯏꯕꯒꯤ ꯂꯥꯟꯖꯪ ꯆꯪꯅꯤꯡꯂꯝꯒꯅꯤ꯫ ꯉꯁꯤ ꯃꯩꯇꯩꯁꯤꯡꯅ ꯋꯥꯔꯕ ꯃꯇꯝꯗ, ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯃꯇꯝꯗ
चिंगदा खुंदादुना लेख्रबा चिंगमी इसिनाउसिंगबु निंगसिंगदुना मणिपुरगी असुक लुरबा तानफम असिदा अमुक्तंग पुनसनबा ngamlabadi हाइना मितैसिंगना खल्लिबसिनि ngasiju अखोई मसेंगी मरक्ता नुंगाइनदबा लेखिबा खुदिमक काउथोकनरगा अखोई अमत्तो ओइना पुनसनबिगी मतम चप चाबा मतम हाइबदो ओइरबनी मखा ताना चोंथरबदी अखोईगी इसा इसुगी लंबी अमत्त लेररोय वारी मखा चथरकपो ओइना जादोनांगना सीख्रबा मतुंगदा रानी गाइदिलुना जादोनांगी महुत सिलमी लैपा असि निंग तमनबगी इहौदा माइ पाकनबगीदमक मियामना सेल खाइनदुना रानी गाइदिलुदा मतेंग पांगलमी अदुदगी गाइदिलुना महाकी मियामदा लाउथोकलमी मदुदी अखोई निंखा तमना लेगदबनी कनागिसु मिखा पोंदना लेगदबनी अंगौबा जातिना अखोईगी मथक्ता रूल चलाइबा यारोय अखोईना लेरिबा लमसी अखोईगी इपा इपुना थंबिरम्बा लमनी अखोईगी अपामदो अखोईना तौगदबनी अदुगा लैपाक मियामना करिगुम्बा हिरम अमतगी टैक्स ब्रिटिश गवर्नमेंट दा काबा यारोय हाइना मियामदा लाउथोकलमी अदुदगी ब्रिटिश गवर्नमेंट ना रानी गाइदिलुबु फानबगीदमक चिंगी सरुकसिंगदा पाक सन्ना सर्च ऑपरेशन चथरमी अदुदगी रानी गाइदिलु अमदी महाकी खोंगबुरोइसिंगना ब्रिटिश की पुलिस पर्सनल सिंगदा अटैक चथरमी मसिंग मतुंगदा डिप्यूटी कमिश्नर जेपी मिल्स की मिएंग मखादा असम राइफल्स की 3rd बटालियन अमसुंग 4th बटालियन की ट्रूप सिजनदुना मिलिटरी ऑपरेशन चथरमी मसीद नतना गाइदिलु की लिखुन ताकपंगंबा मियोइदा सही तरह ब्रिटिश गवर्नमेंट ना टैक्स लौरोय हाइना मना ओइना लाउथोलमी हाइरिबा मतमसिदा इचम चंबा मियोय अमता लंबीदगा मी सिबियाबा थांग तेन अमसुंग ताना सिंगबा लंबीदगा पायरगा चटपा याबा नते अदुदगी 1932 की फेब्रुआरी 16 दा नॉर्थ कसार हिल दा गाइदिलु की लानमी सिंगलुका असम राइफल्स का अकन मोंगदा खुद थोकनरमी मतुंग तारकपदा मार्च 18 1932 दसु हेंग्रम विलेज दा खुद थोकनरमी मसीगी मतुंगदा अक्टोबर 1932 दा गाइदिलुना पुलोमी विलेज दा चलमी हारिबा मफमसिदा महाकी खोंगुरोइसिंगना मखोइना लैनबा कैम्प सारिङै चैरकसिदा कैप्टन मैकडोनेल ना लुचिंगबा असम राइफल्स की ट्रूप सिंगना 17 अक्टोबर 1932 दा खंगौदना लान तासिलकलमी लान की फिबम सेम साउदबना हारिबा मफम सिमक्तदा ब्रिटिशना महाकु फारमी अदुदगी गाइदिलु की फॉलोअर्स सिंगना गाइदिलु की अरोनमा लेफम लोना पाउ पिरमबगी मरालदा चौकीदार ओइबा कुकी नुपा अमा हालमी मसिगी मतुंगदा गाइदिलुबु इम्फालदा पुरकलमी अदुगा था तरा ट्रायल चथरबा मतुंगदा कोर्टना मी हाटपगी मरालदा मपुंसी सुपा जेलदा लैनबगी राय ताखिरम रानी गाइदिलुना जेलदा लैख्रबा मतुंगदगी निंग तंबगी इहौसु मरा साइथरकलमी 1933 दगिना 1947 फाउबा गाइदिलुना तोंगान तोंगानबा जेल सिंगदा लैरमी गुवाहाटी जेलदा शिलोंग जेलदा आइजोल अमदी त्रिपुरा जेलदा लैरमी रानी गाइदिलुना 1937 दा शिलोंग जेलदा लैरिकांदा जवाहरलाल नेहरू लाक्तुना उनरमी अमसुंग नेहरूना गाइदिलुबु सोइदना थादोकनबा होनगनी हाइना वासकलमी गाइदिलुबु रानी हाइना टाइटल पीदुना पुनिंग थगत पिरमी मसिगी मतुंगदा मणिपुरना ब्रिटिश की मखुतगी 14 अगस्त 1947 दा निंखा तमलबा मतुंगदा गाइदिलुबु जेलदगी थादोखिरमी मसिगी मतुंगदा इंडिया गवर्नमेंटना रानी गाइदिलुबु मसक खंगबिबु ओइना अवार्ड कया अमा पिरमी अवार्ड सिंग अदुदी पद्मा भूषण अवार्ड 1982 तमरापत्रा फ्रीडम फाइटर अवार्ड 1972 विवेकानंद सीबे अवार्ड 1983 हारिबा अवार्ड सिंग असि फंखिरमी मियांगी लुचिंगबा अथौबा रानी गाइदिलु 17 फेब्रुआरी 1993 दा अरोबे याहिब तानखि मयाम अथौबा असिना मणिपुरना निंखा तंख्रबा मतुंगदा महाकी इहौदी लोइबा नाइदे अदुबु वारी लिजरिबा अहाकना वारी मखादी हापचद्रे वारी हापतबिगी मरमसु मयामना वारी अदु लोयो फावबा पारगा खंगबिगनी मसीदमक्ता मयामना वारौबिगनु ngasi miyamda wahang ama hangjage Rani Gaidinliu sak soliba aikoina Rani Gaidinliu gi khongul liduna chatpa ngamlabra mahaki lamda aikoi chatpa ngamlabra kamenda pakhom pibiramo mayam
ꯐꯔꯦ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ